Paliba lengakna matam chana miyamgi fangfam thokpa senfam sing matam chana pithok pidabadagi nomogi awabagi komda taraklibani haina pasoi ACG MLA AK Mirabaina maral sikre. Second World War Infal Campaign Foundation Sinduna Japan amadi Manipur gi oiba agreement ama ngasi chingmerong da leiba Classic Grand gi Conference Hall da pangthokre. Amadi Bisnupur District Manung Chanba Nambol Naurem da leiba Manipur gi Puwari ga sago naraklaba Utrapat ngasidi maming tangai silaklaba pat ama oire. Kurumzari Times of Manipur News ming tabiri bapungna po Elizabeth na taram nauchari hausi miyam da pau sandok na pizari. Pali balengak na matam chana praja singi fangfam thokpa senfam sing matam chana pithok pidabadagi noma gi lamda masi awabagi komda taraklibani haibada haiman bathokloi. Social Welfare Department ki oina handak crore chama lauthokhiba sina achangba khudam oiribani haina pasoi ACG MLA AK Mirabai na phongdokrai. Wafam asing asi Young Pioneer Club YPC gi Kunipan Shuba Safong Thauram ngasi Imphal West Changangai Makha Lekai Main Road ta Club asigi Thomi Singh na sinduna pangthokiba thauram amada phongdokhibani. Mahakna makha taraduna UPA government na lairaba muthatnabagi pandam paikhatkiba khongthang mayam ama ngasi kang khathang oiduna leire haibasi miyamna khangnaduna leiraba wafamni. Paliba lenga ki mafam dasu matam chana Praja Singi Kusumal Pithok Piba Chumgani, Pasoi ACG Manungda Lairiba Awatpa Makai, Local Development Fund gi Senthang Makada, Awatpa Makai Mensana Bahonaragani Haiba Wafam Kaya Fongdoki. Matam gi aikoina Lairiba Manipura se sports ki powerhouse ni hairiba se masi wohelagna bohona bada club singi chaurba thodang leiba aduna hiram khuding makta award pa leiriba singse matang aikoi mention minaduna lamdam masi daida club asina tawbangamba sakti punamak tawsunu loinana elected members singna tawbangamba mayam singdo tawraga lamdam mase lekai ase watapa ba lamdam ama lekai ase watapa da lekai ama woiba ngamna ba aikoi khuding makna wanaminasi. Second World War Infal Campaign Foundation Sinduna Japan amadi Manipur gi oiba agreement ama ngasi chingmerong da leiba Classic Grand gi Conference Hall da pangthokrai. Conference asida Hianglam ACG MLA Dr. Radeshyam Yumnam Tokyo gi Segri Company gi Chief Strategy Officer Satoshi Nagata amadi DIPR gi Deputy Director Asok Lairen ahumna saruk yaduna hongdokhi. Conference asida saruk yakiba Second World War Infal Campaign Foundation gi President Yumnam Rajesorna Foundation asigi engagement program gi makhada Japan Manipur agreement assistant bani. Mahana makha taraduna conference asida resource person kaya amaga loinana interaction tawbagi mapung oina sinbani. Masida Japan gi Segri Company asi kauraga Manipur gi non-banking financial institutes sing amadi food producing sector singda interact tawhalaga tungda agriculture gi lamda kari thabak thoram sing pakhatpa yabagi haibadu tanabani. Segri Company ga kusamnana chatlaga aikhoigi iramdamgi agriculture sector asida khumang chausanba ngamlagani haina phongdokhi. Japan gi company siga khoi Manipur gi company jingga tie up toraga tungda kari packet pay thaurang jing packet pay agriculture gi lamda haibu gi matang da tawjaba discussion ne lakpiriba moi gi sagri gi company singsiga khoi Manipur gi leiriba organization singsiga khuchamna re haraga अखोई मणिपुर की एग्रीकल्चर दा खरद ओइसु कंट्रीब्यूशन तो बुंगमनी साइंटिफिक एग्रीकल्चर अखोई की हाईटेक एग्रीकल्चर मसिदा अखोई खुमांग खरा चाखोप यानी हैबसी अखोई ऑर्गेनाइजेशन की थाजबनी. So our motivation to come here is mainly for microfinance based on space technology like a satellite imagery, and also we are using the soil sample testing and using the agriculture technology. We'd like to make a new credit scoring for farmers in India. AR Foundation New Delhi na lepak sigi tongan ba hiram kayada thabak tauriba saknareba miyoi kunmathoida Real Hero Award lisini kun piduna ikai khumnabada Manipur dagi
social and cultural activist Khangembam Priyojisu yaukhrei. Lemzaningai oreba award asi ngarang AR Foundation New Delhi na sinduna ITO New Delhi gi conference holda Mera Desh Mera Daita press conference amadi Pulwama Thogdoki Laikhidraba Thongna Faraba Miyuisingda Ikai Khumnaba Utpagi Thoramgi Manung Channa Rita Singh World Peace Ambassador IFBP International Champion na Khangembam Priyojita Kusinarakhibani. Khangembam Priyojit Thoubal District ki Manung Channa Laiba 10 Tha Khongbal dagini Mahak Manipuri film industry asada Khongda duna film producer ama oibada natana isai mayek iba misakamani Mahakna lamdam sigi leita laira amadi tola taraba imung kayada leptana mateng pangduna lakliba social service ki wakhalon kaya adubo sakhangladuna award asi kusinarakhibani. Bisnupur district ke Manung Chanba Nambol Naurem da Leiba Manipur gi Puwariga Sago Naraklaba Uttrapat ngasidi maming tangai silaklaba pat ama oire chahi kharagi tungdadi wari singbul lina banatana mangkhiba yabagi akiba leire maram masina lenga ki mari leinaba loisangna akhanaba mityeng changbagi tangai fadaba leiri hiramasida TOMTV ki akhanaba paudam ama Ningsing bathok tringai matamdagi ipuroi sidabana chomba mandharam na yanglin saru oiraga tili koktong leikorel namthak soktopung haiba saktam laurakpa matamda maina wai tangna sam taibang chara talakpa matamgi yek taret salai mapal khairakpa puwariga sagonaraba pat amani Nambol Naurem khulna maningda nongpoktana taibang chara tanaba layam singna sanafam oiriba sanapat awangda kongkham khul Jingfu Jingna Makhada Patsigi Ngamkhai Oribani. Nambol Turelna Mamang Maikaida Kolaga, Puraktuna Tauthang Tabi Fauraga, Jingfu Jingi Awang Thangba Maning Maikaida Faukraga, Loktak Patka Samnari. Adubo ngasidi pat asi lengak na miting changbidabana, mangkhibaga pangkhak oire, maming tangai silakle. Pat asi Naurem Khulgi Layoy Khraba Ahal Singna Hundok Lamduna, Miyoi Chamaga Kun Punduna, Uttrapat Fishing cum Pisciculture Cooperative Society Limited Semduna Komja lising amaga chamapan ga yangkhaini panda Manipur lengakta register tawduna Miyoi mapal na saba committee amana pat asi ngak selakli Thangjing thaduna pothok puthokduna Naurem Thangjing haina maming chatlamba pat asi low pari nifu mathoigi pak sauba mafam leiri Adubo Fishery Department na RKVY scheme makhada haukiba chahi lisingani tara mari tara mangada Low pari kuntra taruki pak sauba ngakom nipan thokna khaidoklaga ring ban tawki madudagi pat sigi apunba saktam di kai khibagum tawre tawbatabu masina kanaba hena fagat hanbadi leitri Hiramasigi matangda pasigi ngak seliba society gi secretary A nipa machana fongdorakhibada tha ani ahum gi mamangda surik tingi tharoi chabi urel porom ising porom lutunga nganu thonggong Uro, Umu, Hongai, Lamnganu, Uchek Makhal Kharakhak Patsida Chaktarakhi, Amadi Masingasi, Lising Mangarom Suramki, Housing na Lising Ahumlom Tamak Ngaire. Chahi Lisang Sidna Tengnabadigi Kangbadi, Chahi Kudingi, Yauksang May Thaba Numid, Lamta Thagi Thanil, Purnima Numitagi, Uchek Singasi, Loina Painaki. Amaromda, Atopa Mafam Singda, Lamlaki Sa Uchek Kanaba, Thabak Paikalabasu, Mafam Sidangasi Fauba Mari Lainaba Authority Amadi, Forest Department ki Maikaidagidi, Uchek Kanaba Chiksin Taurang Amata Paikalaba Laitri. Uchek Marang Kaina Laire, Batungabana, Department ki Maikaidagi, Kitang Chiksin Taurang Tauraga, Semanimba, Adigi Forest ki Maikaidagi, Kaitang Ming Sanganingi. One from the Amkan section around Logan and Taze cover Akoidi, if I make me about being some people give up a moment later. Society ki Joint Secretary N. Kantana, Lam Uche Kaya Pairatuna, Sakta from Oibana, Pat Asi, Tourist Hotspot Mafamama Oina Semgat Ningi Amadi, Lenga Kimiting Changhaningi, Hairi. Tourism Mama, Olaganda, Yam Sawa income Mama Lahan, the Panjay, Ching Lere, Turi Lere, Natada, Tourism Mama Yam. Shakalanini, Apogi, Utapaki Committee, my identity. Pauda, Utapasi to Manga lady, the tourism want to Panjam Sawa, Oiba, Kasaka, and me, and took some tourism on Otopiragadi,
ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯝꯒꯤ ꯎꯆꯦꯛ ꯃꯈꯜꯁꯤꯡ ꯑꯁꯤ ꯄꯥꯏꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯤ ꯃꯥꯡꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯄꯥꯠ ꯑꯁꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯇꯨꯔꯤꯖꯝꯒꯤ ꯑꯣꯏꯕ ꯍꯣꯠꯁꯄꯣꯠ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯂꯒ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯏꯟꯀꯝ ꯑꯃ ꯂꯥꯛꯍꯟꯕ ꯌꯥꯕꯒꯤ ꯑꯄꯥꯝꯕꯁꯨ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯀꯃꯤꯇꯤꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯤ ꯀꯦꯃꯦꯔꯥꯃꯦꯟ ꯙꯅꯆꯟꯗ꯭ꯔ ꯍꯨꯏꯗ꯭ꯔꯣꯝꯒ ꯂꯣꯏꯅꯅ ꯄꯥꯎ ꯗꯝꯖꯔꯤꯕ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯃꯦꯟ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯕꯤꯁꯅꯨꯄꯨꯔ ꯀꯣꯔꯦꯁꯄꯣꯟꯗꯦꯟ ꯅꯥꯎꯔꯦꯝ अखिल भारतीय विद्यार्थी परिषद ABVP मणिपुर सिंधुना इम्फाल ईस्ट की अकांपता लेबा नेशनल इंस्टीट्यूट ऑफ इलेक्ट्रॉनिक्स एंड इंफॉर्मेशन टेक्नोलॉजी नेलिट की ऑडिटोरियम दा विद्यार्थी परिषद असिगी मंगा सुबा स्टेट कॉन्फ्रेंस ngasi पांगथोखरै कॉन्फ्रेंस अदुदा चीफ गेस्ट की वारोल पिरदुना नेलिट एग्जीक्यूटिव डायरेक्टर TH Prameshwar Singh Nahai Chada Hongfu Youth Singh da Thabak Shuba Nomba ki Thongna Leiribani Tawadabu Empowerment Watpadagi Thabak Sufam Nomfam Khangdaba Kayama Yaudaba Nate ABVP na ngasi asigumba conference ama pangthokpa asi youth singi oinadi achoba empowerment ki platform ama piribani haki Thabak Shuba working age group da leibasi koi world ki khwaidagi machine yaba China the issue advantage in India no India youth population is so huge and 60% of youth population see workable way aduna youth sincere but empower the Udragati and will be nowhere we need to empower the youth so ABVP is one of the platform which empowers which works for the betterment of the youth Nakalamaromda Thoramadu Sarukiakiba ABVP ki National Secretary Nidhi Tripathi Nahai Awang Nongpok Lamdamda Naha Singh Khaktagi Oiba Chakwat Khongthangda Mapung Fana Maipu Naraga Thabak Pangthokpa Hairagadi ABVP Khaktani Haibada Haimanba Thokloi Ngasi Naha Singna Tongningbba Thabak Thoram Singhi Damaktadi Parishad Asina Matam Chupada Ngamzaba Tengbangkani Haiba Wafam Kaya Fongdokhi कार्यकर्ता प्लेयर्स इस नौ मणिपुर से निकल के जा रहे हैं वो अपने क्षेत्र में काम करते हुए भी समाज के लिए देश के लिए काम करते हुए जा रहे हैं Kanglai Yawol Kanalub KYKL gi Lanmi Sanglub Miam gi Yawol Lanmi MYL gi Chahi Khuding gi Pangthoktuna Lakpa Army Raising Day Mapung Fana ngasi Pangthokre Hari Thauramasi Lanmi Sanglub Asigi General Headquarter Ahanbani Shubamadi Ahum Shuba Battalion Unit Singh Tactical Unit Singh Amadi Mobile Unit Singh na Chingbada Mapung Fana Pangthokhi Hari Ahanba Battalion da Pangthokhiba Thauramda Battalion Asigi Commanding Officer Captain Dhanana Luchingduna Pangthokhi Anishuba Amadi Ahum Shuba Battalion Tana Captain Suman Amadi Anishuba Lieutenant Chingu Remba Anina Luchingduna Mathangsina Pangthokhi Ngasigi Thauram Singda MYL gi Yawol Lanmi Singna Changsiliba Yawol Lantheng asida Thawaina Pontha Pikraba Yawol Lanmi Singi Mafamda Minute Ani Tumina Leptuna Ikai Khumnaba Utki Loinana Changsiliba Yawol Lantheng asigi Oirakliba Khongchet asigi Matangda Khana Nainamina Duna Karamna Yawol Lantheng asi Manglomda Changsingadagi Haibagi Matangda Wakhal Fongdok Minakhi Haina Aina Thinkraba Lalhonglo KYKL gi Publicity and Research ki Secretary A Yaifabana Thadorakpa Cherol Amana Khanghalakli Ngarang Nungthil Technopol District Police Station ki manung chana leiba Imphal More lambi ki mafam amada Anishuba Lanjau matam ki bom ama leiram lei bom ado hauze Imphal More lambi pakthok chawthokpagi thabak chathariba asida JCB bulldozer na leibak tawbada thengnarakibani tungda Technopol Police amadi CID technical team ama laktuna bom ado lokhatkre hairi Ngarang numidang pung tara mathoi makhairom taba matamda Imphal West Commando Tera Lukram Leiraktagi Chingangbam Gunachandra Elias Bruzen Chahi Yankhai Leifam Lamdeng Mayai Lekai Koba RPF PLA gi miyoi ama fagat pangamkhre hairi Masigi makha tarakpada Gunachandra ga thabak chenminnabani haiba hanana KYKL yauramba miyoi amasu ngasi ayu anganbada fagat pangamkhre hairi faraba miyoi adudi Lukar Mayai Lekaidagi Khoisnam Somendro Elias Somorjit Elias Hemba Chahi Kunthra Taruk Apokpa Dharamoni Hairi Gunachandra Dagi mobile phone ama Honda Access ama loinana
Somendrodagi mobile phone amasu police na fagal hairi makoi ani amadi fagalaba polam single loinana Lamphel police station da sinakrai. Manipur Students Association Masaki Chahigi magazine Mahairoi ngarang Delhi University gi Kirori Mal College ta achamba thoram amaga loinana phongkhrai thoram aduda Mahairoi loop asigi president Chingkhai Saikhomna loop asigi chahigi oiba magazine phongbagi kana ba kayagi matangda wafam kaya thamki. Handak pangthokadoriba Autonomous District Council election asida saruk yagadoriba Moredagi J Khongsaina mahaki constituency B amadi More manungda 12 exam amadi matriculation exam da saruk yariba tongan ba mahiroi singda yaifa pausal pirakli. Tungi yumbi oirakadoriba mahiroi singna pukning changna mai pakna free and fair da exam asida saruk yana ba hairi. Asumna More manungda leiriba tongan ba civil society organization ki luchingba sing amadi Mahiroi Singi organization singna exam da banna chingba makhal amata ki khongjang sanction bidanaba J Khongsaina appeal tawrakli. Drug lalonbada chenabagi damak police na fa na bakhona bada nanthokuna chenkhibadagi thiba khangdana lairakhiba Manipur police ki constable MD Islauddin Assam ki Kasar district tagi police na fagat krai. RC Film Production asintuna aiba Maitan Kaisangbam Subol na iba imagi laman haina mingthonba wari macha mari yauba drama lyric ama ngasi kongbada laiba is garden da phongkhrai thoramasida naharol ki thodang gi editor Khoirom Loyalakpa AIR Imphal gi program executive Adhikari Mayum Gitchandra amadi Haikrujam Devendra amadi State Central Library gi Chief Librarian L Momota Devina maru oiba mithunglen sing oiki. Aam Aadmi Party ki luchingba Arvind Kejriwal bu ahumlak shubu oina Delhi ki Chief Minister oina ngasi wasak lokhibaga loinana miyoi lising kaya na Ramlila Maidan da pulakhi wasak lokfam oiriba Ramlila Maidan asida mahakpu sogatpa miyoi kayana mahaki party Firal Singh poster kaya ga loinana aikhoi gi luchingba oiba tarabadi Arvind Kejriwal gum oigadabani haiba kholau kayana ninkhi. Handaki Delhi Assembly Mikhalda Arvind Kejriwal na luchingba Aam Aadmi Party na Delhi gi seat humfudra laibagi manungda seat humfunitoi fangduna khwaidagi chauna mai pakpa ngamkhi. BJP na supna tagi seat nipan khak fangba ngamkhi. Ngasigi wasak lobagi thoram asida Arvind Kejriwal na Prime Minister Narendra Modi bu saruk yabinaba baton tawkhibane. Adumakpu Narendra Modi ki hanadagi Varanasi da project kaya sangabagi thoram hana lekhibana ngasigi wasak lobagi thoram masida yawba ngamkhidrei. Delhi gi Lieutenant Governor Anil Baijal na Arvind Kejriwal bu mahaki ahumlak shuba term gi Chief Minister oina wasak lobaga loinana Manish Sisodia, Satyendra Jain, Gopal Rai, Kailash Gehlot, Imran Hassan amadi Rajendra Gautam bu Cabinet Minister Singh oina wasak lokhi. Nomagi oiba khongchata Prime Minister Narendra Modi na ngasi Uttar Pradesh ki Varanasi da chatuna lupa crore lising amaga chani ki oiba development project yangkhai launch tawkhibaga loinana Mahakal Express flag off tawkhrai. Prime Minister na makhatana Integrated Power Development Scheme singsu launch tawkhi. Masigi mathakta Varanasi Ring Road Phase 1 amadi Varanasi dagi Babatpur Fawagi National Highway 56 Semgat Nabagi Urep Uyung Tamkibagan Loinana Varanasi Hindu University da Trauma Center amagi Maikum Su Hangdokhi. China khakta da coronavirus lai chatna ngarang miyoi chamaga nifu nithoi sian khibaga loinana hauji fawbada sian khiba migi masing lising amaga chatruka hufu manga suan krai hauji fawbada lai chat asina malemda puna sokhalaba migi masing su lising humfudra yokrai. China gi National Health Commission na China khakta da hauji fawbada miyoi lising aniga supna mapanda laina asina nahanba thengnari haina confirm tawkrai. Chairagasida Indiana China da ana laing kitabang hidak langthak sing tharagani haina China da India gi ambassador oiriba Bikram Misri na ngasi Twitter da tweet tawrakli. Hauze mu sanabagi pau phambigani.
Run for your nation haiba thimda United People's Front UPF na sinduna tara humdoirak shuba mega marathon Manipur ngasi Khumal Lampak Sports Complex agi lamthakrai hariba marathon asida punna lamjeloi lising ahum henbana saruk yakhi lising ani taretagi hauna pangthokpa haurakhiba marathon asigi maru oiba pandamdi lamdam asigi nahasingda drug tagi lapthokna leihanduna tinjang kaijang daba khunai ama puraknabagi damak pangthokpani hairi ngasi ayu phong kiba pau che singda kari kari maru ba pau yo khiba ge habdo mayam puna ming tamnasi lamjingba times Mahatma Gandhi ki maramda seminar pangthokrai Gandhi ki non violence khongjangna malemda tangdu leita nabagi pauzal piba ngamkhi governor Manipur Organic Mission Agency ki organic outlet hangdokrai district khudingmakta organic outlet hangdoknaba pandam thamli Shyam Kumar MPP की हौजिक वरिबा फिवम हाना की प्रेसिडेंट ओ जुगिंद्रोना ओहेनबनी अमुतोंबी संगाई एक्सप्रेस महात्मा गांधी बु अखोइना निंगसिंगसी चीफ मिनिस्टर खुनागी अवनबदा नहागी थौदांग चावी विश्वजित मणिपुर मियाम की अंगंबा मतिंग पांगनी रामप्रीत स्टेट की थाकता उखरुलदा लुइंगाइनी फेस्टिवल हौख्रै पोकनाफम मणिपुर असि फुरुप अमा खकना खुदुम चलगा हिंगबदा नुंगाइ ngamloi awat patana thangani preso simrei हौजिक्ति आर्ट एंड कल्चर असी मपी मपा लेतबदौना तौरे रतन थियाम मिरैबागतगी हलकपा मी 13 कोरोना वायरस की लाइवोंग उलकपदगी हॉस्पिटल दा लायंख्रै महात्मा गांधी की अप्रोच टू ह्यूमैनिटी की मतंगदा खनख्रै नहारोल की थौदांग मालेम की स्पीच अमा नंबदा मिनिट मरी मंगा की मनुंगदा मांगहनबा ngamlabasु महात्मा गांधी की स्पीच अमा सुंग हिंसा की आइडियोलॉजी ना कल्लिबनी चीफ मिनिस्टर जाति कांगलुप खुदिंगी यूथ सिंगना ताथोक तासिन तौनदुना अनौबा चाखुतपा मणिपुर अमा सेमलसी मिनिस्टर विश्वजित ड्रगना लंदारकलबा मणिपुर की नहारोल सिंग कंसी हाइरबदी सानरोय कया योखतमिनसी लोकल क्लब ऑर्गेनाइजेशन अमसुंग प्रजा सिंगना पुन्ना होनामिनबा चंगी कराम श्याम हुयन लानपाव असम राइफल्स ना नुपी पुलिस ऑफिसर अमागी इकाई खुमनबा सोकपा थवोंग चथखिबा केस मैजिस्ट्रेट की ममांगदा स्टेटमेंट पीख्रे फेब्रुअरी 15 फाउबगी मनुंगदा पुलिसना चार्जशीट थांगतकदौरी पीपल्स वार ग्रुप की चेयरमैन लमयानबा खुमन वांटेड लाउथोख्रे इंग तप्पा पुरकनबा महात्मा गांधी ना लौरंबा थौदांग सिंग निंगसिंगनिंगाई ओय गवर्नर सना लैबा ख्वाइदगी मोटपा तुरेल खंगतपदा नंबुल अमदी कोंगबा तुरेल यावरे नॉन वायलेंस हाइबसना मालेम मसिबु कनबा ngamlibani चीफ मिनिस्टर सिनमी सिंगी फंगफम थोकपा फंगहंद्रबदी थबक कक्कनी इचल एक्सप्रेस अहिंसा नीति लेरिबम खै मालेमसी मुतखिरोय अदुगा अखोइना जाति की मपा गांधी जी बुसु कावबा ngamloi चीफ मिनिस्टर MPP कन्नबगिदमक मणिपुर की मियाम ना मीटिंग चंगबियो सपोर्ट तौबियो कृष्णदास PLA की एक्टिव मेंबर अनि खुलाइगा कोनना फारे लैबाक सेमगतपदा नहारोल की थौदांग ख्वाइदगी चावी विश्वजित लोइसलकपदा मरोबा पाउ मुखना पिजरी पालिबा लेंगाकना मतम चाना मियामगी फंगफम थोकपा सेनफम सिंग मतम चाना पिथोक पिदबदगी नोमा नोमगी अवाबगी कोमदा तारकलिबनी हाइना पासोई एसीगी MLA AK मीराबाइना मराल सिख्रे Second World War Infal Campaign Foundation Sinduna Japan amadi Manipur gi oiba agreement ama ngasi chingmerong da leiba Classic Grand gi Conference Hall da pangthokrai amadi Bisnupur District ke manung chanba Nambol Naurem da leiba Manipur gi Puwari ga sago naraklaba Uttrapat ngasidi maming tangai silaklaba pat ama oire हौजिकी ओइनदी टॉम टीवी ना पिजबा मणिपुरी पाउ लोइजरे मियंग ताबिरिबा सिंगबो अमुका ना खुरुमजरी।